मैम रमेदू कैसे हो दीदी? बहुत दिन के बाद देख संसार ख्वाई तन 네. 아이가 잘 있잖아. 그 립스틱 다 까워봐. अया हाय मैम अꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩ ꯀ꯭ꯂꯥꯁ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀटिं ꯀ꯭ꯂꯥꯁ ꯇꯧꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯗ꯭ꯔꯥ ꯑꯩ ꯇꯧꯔꯤ ꯍꯥꯏꯅ ꯑꯣꯀꯥ ꯀꯨꯏꯔꯦ ꯂꯦꯞꯄꯛꯄꯀꯣ ꯅꯍꯥꯟ ꯅꯣꯡꯃ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤꯗꯤ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯝꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯂꯣꯏꯗꯣꯔꯦ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯆꯠꯂꯨꯁꯤ ꯉꯁꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ ꯀꯔꯝꯕ ꯃꯐꯝꯗ ꯇꯝꯃꯤꯅꯣ ꯍꯥꯏꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯃꯥꯟꯅꯕꯤ ꯉꯥꯏꯔꯤꯅꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯨ ꯇꯝꯃꯦꯕ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯗꯣꯏ ꯇꯧꯕ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯈꯣꯡ ꯊꯣꯛꯇꯣꯏꯅꯤ ꯈꯥꯏꯕꯣꯛ ꯌꯧꯗ꯭ꯔꯤ ꯍꯥꯏꯔꯨꯔꯒ ꯌꯨꯝꯗꯩ ꯍꯥꯏꯔꯨꯔꯒꯗꯤ 2 ꯀꯤꯂꯣꯃꯤꯇꯔꯅꯦꯕ ꯆꯤꯆꯦ ꯑꯃꯈꯛꯁꯨ ꯐꯪꯅꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯦ ꯃꯥꯁꯨ ꯇꯝꯃꯦ ꯃꯥꯁꯨ ꯆꯠꯂꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯁꯄꯨꯔꯥꯒꯤ ꯅꯨꯄꯤꯁꯤꯡ ꯃꯨꯏ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯄꯨꯔꯥ ꯃꯁꯥꯡ ꯊꯣꯛꯄꯗ ꯇꯧꯔꯤꯅꯤ ꯍꯥꯏ ꯃꯨꯏꯌꯦꯗ ꯀꯌꯥ ꯃꯨꯔꯒꯦ ꯃꯤ ꯃꯨꯅꯗ꯭ꯔꯕꯣ ꯃꯨꯔꯒ ꯁꯤꯗꯤ ꯑꯁꯤ ꯉꯧꯏꯁꯤꯗꯤ ꯃꯃꯥꯡꯗ ꯆꯠꯂꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯀꯔꯤ ꯈꯩꯖꯧꯔꯦ ꯍꯥꯏꯕ ꯈꯩꯖꯧꯔꯦ ꯒꯥꯔꯤ ꯉꯥꯏꯖꯔꯤ ꯄꯦ ꯍꯣꯠꯅꯔꯤꯑꯕ ꯁꯣꯝ ꯁꯥꯏꯁꯤꯅ ꯂꯛꯈꯤꯄꯨꯔ ꯔꯣꯝꯗ ꯆꯠꯄꯒꯤ ꯁꯥꯏꯠꯅꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯒ ꯁꯤꯜꯆꯔꯒꯤ ꯀꯥꯔꯛꯇꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯏꯌꯦ ꯇꯥꯗꯦꯒ ꯂꯩ ꯀꯥꯡꯕꯨꯁꯤꯡꯒ ꯆꯠꯄꯦ ꯁꯨꯝ ꯉꯥꯡ ꯂꯩꯅꯤ ꯑꯃꯗꯤ ꯒꯥꯔꯤ ꯐꯪꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯐꯪꯗꯦ ꯂꯣꯏꯅ ꯐꯨꯜ ꯂꯥꯛꯑꯦ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯥꯏ ꯑꯣꯇꯣꯁꯦ ꯀꯥꯡꯍꯟꯒ ꯈꯜꯂꯤ थोड़ा सामने हाँ असली गली सीधा हो गई हाँ गली सीधा चंगनी सोडोगार जौदिङाइदा कोई सी गली द चंगनी ले हौरी जो मयामना खंगबिदरसु सिदे मैडम लखीतोंबी होगी गली दुनी से मैडम लखीतोंबी होगी ज़ूम चलगा सेसिगा टर्निंग लैसलगा सिगासु गली अमा लैबा सिदगी अदुगा होरेन हनगिबदना सोलमदगा हेक स्टैंडगी ममांगदा ओइदोइनी स्टैंड नते पेट्रोल पंप लैबदो दुगी ममांगदा ओइदोइनी मैतै नुपाम थोले हे खोइ होजिक जौरे संगजरगे वाओ रमेदू कैसे हो दीदी? बहुत दिन के बाद देख रूम से अपिक पता होंदोरा मीना मी ये चंद्र hours later क्लास लोरे कोई थे कनिंग दे इचे बेमा yung kai mafam do yung gada so koi madam oi jum ni maning da uri je hay ya mai te ngata ni tari hing je aya do cha ha class lai ni ne na ka ne jum kai de no oh sinoi sai ra oh pung tara makhai class dukan thiba lakbada kyam sang purakano yung ayama ko ji taunda haigalugi ge capital shortcut chatkhren khoi hoji jatoise kaidano khoi hoji phatok bada jatoine ba duna shortcut thira chatkhage mafam yora yang halage
ꯃꯄꯥꯟꯗꯒꯤ ꯀꯩꯅꯣ ꯄꯣꯠ ꯂꯥꯛꯑꯁꯨ ꯀꯩ ꯃꯃꯤꯡ ꯍꯥꯏꯕ ꯌꯥꯏ ꯕꯨꯇꯤꯌꯥ 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 ꯑꯩ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯅ ꯑꯩ ꯈꯪꯉꯤꯅꯤ लई म्याम जोले हैं भैया रेड रोज कितना है 100 अमदा लौदरा करम रेनो पाम रेड नती सी मेरून ने सिना मोइगी एल्बम सेमनबने एल्बम सेमनबा अहोंगबा हाइबदी छुट्टी सी बाजार ये फंगदब पोत लेते यंग फटो को जाम सिसेन ꯑꯩ ꯆꯦꯟꯖ ꯇꯧꯔꯦ ꯑꯩꯒꯤꯗꯤ ꯑꯣꯏ ꯅꯪꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯍꯠꯂꯦ ꯍꯧꯖꯤꯛ ꯁꯪꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯉꯥꯏꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯆꯪꯉ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯕꯒꯤ ꯂꯥꯏꯟ ꯂꯦꯞꯄꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯆꯧꯕꯒ ꯈꯪꯍꯧꯗꯦ ꯐꯣꯇꯣ ꯑꯃ ꯂꯥꯛꯑꯦ दोस्ते का जल्दी आओ अंदर जाएगा क्या भैया हाँ बोल बहुत ꯑꯗꯨꯒꯤꯅꯦ ꯑꯩ ꯃꯄꯥꯟ ꯂꯩꯔꯤꯗꯣ ꯃꯅꯨꯡꯗ ꯃꯃꯥ ꯂꯩꯔꯤ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯦ ꯑꯩ ꯉꯁꯥꯏ ꯆꯠꯂꯒ ꯂꯤꯞꯁꯇꯤꯛ ꯊꯥ ꯀꯥꯎꯋꯦꯕ ꯑꯌꯥ ꯑꯗꯨꯅꯅꯤ ꯅꯪ ꯉꯁꯤ ꯃꯃꯥꯏꯗꯣ ꯄꯨꯔꯥ ꯃꯦꯀꯞ ꯌꯥꯎꯗꯕꯗꯣ ꯇꯧꯔꯤꯗꯣ ꯑꯩꯅ ꯂꯩꯒꯗꯩ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯣꯏ ꯗꯥꯏꯗ ꯌꯧꯔꯒꯅꯦ ꯑꯩꯍꯥ ꯑꯩ ꯂꯤꯞꯁꯇꯤꯛ ꯊꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯍꯟꯗꯩꯗꯦꯕ ꯈꯪꯕ꯭ꯔꯥ ꯇꯣꯗ ꯀꯣꯟꯅ ꯀꯅꯥꯝꯁꯨ ꯌꯥꯎꯔꯣꯏꯗꯕ ꯄꯣꯠꯁꯤ ꯃꯣꯏ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯂꯦ ꯑꯣꯇꯣ ꯂꯥꯛꯑꯦ ꯃꯅꯤꯡꯗ ꯑꯣꯇꯣ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯁꯥꯔꯒ ꯃꯃꯥꯡ ꯐꯝꯃꯤ ꯑꯩꯈꯣꯏꯅ ꯑꯂꯦꯝꯕꯤ ꯁꯥꯔ ꯃꯅꯤꯡꯗ ꯍꯧꯖꯤꯛ ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃ ꯀꯛꯑꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯃꯤꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯐꯨꯔꯤꯠ ꯑꯃ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯛꯑꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯨꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯅ ꯇꯨꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯦ 10 ꯃꯈꯥꯏ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯇꯨꯕꯗꯨꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯅꯦ ꯕ꯭ꯂꯥꯎꯁ ꯑꯃ ꯄꯥꯏꯔꯨꯔꯦ ꯍꯥꯏꯗꯤ ꯕ꯭ꯂꯥꯎꯁ ꯀ꯭ꯂꯥꯁꯀꯤꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯂꯥꯎꯁꯇꯣ ꯑꯩꯅ ꯂꯣꯏꯁꯟꯒꯦꯅ ꯂꯣꯏꯁꯜꯂꯕꯗꯨꯗꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤ ꯉꯁꯥꯏ ꯇꯨꯅ ꯂꯣꯏꯈꯤꯕꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯇꯣꯞꯅꯤ ꯁꯨꯝ ꯑꯩꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯦꯛꯇ ꯇꯨꯕꯗꯣ ꯑꯗꯨ ꯇꯣꯞꯇꯨꯅꯤ ꯃꯤꯒꯤꯅꯦꯕ ꯀꯁꯇꯃꯔꯒꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯅꯤꯈꯛ ꯂꯣꯏꯕꯗꯣ loisalage si kastomar ꯅ ꯎꯔꯗꯤ ꯁꯥꯎꯅꯤꯡꯉꯅꯤ